다도 거질래요 거기디 다도 작가네 모여서 한 번이 좀 한번 가요 맞다 이거는 우리 옛날에 뭐냐 이 저렇게 보고 뭐 이렇게 올라오고 야로 그래 매진 산만 야이 있다 산버디 야 산버디 야에 보면 wow 우리 강랑 아링 문에서 와 그래 그래 가다는 게 샤바스 암더비 하나 삐쳐가 다들 암더비 근데 이거 야오던데 자야 맞아 정말 우는 거지 하고 어 신만웅도 야나 폼 아주 밤에서 해도 봐지네네 이 나오 봐지 하고 그 라오시 우는데 야 요로 빨리 내려 몰라 이거 너무 하필래니 무슨 와서 나오면 거기 몇신나 저로 분박이 먹었다 푼에 사잡아 거기 사이드 셈잡아 마치 저로 분박이 몇시를 하이따래 거기 그냥 꼼나 분비야와 나도니 후직 떠오르듯이 하저는 얌찍쳤나 봐저는 남미 ꯌꯥꯝ ꯐꯖꯈ꯭ꯔꯦ ꯃꯁꯤ ꯄꯨꯊꯣꯔꯛꯏꯕ ꯀꯣꯛꯁꯤ ꯆꯔꯨꯁꯤꯡꯒꯤ ꯃꯥꯡꯗꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯊꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯣꯝꯅ ꯊꯝꯕ ꯌꯥꯔꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯆꯔꯨ ꯄꯨꯟꯕꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯔꯝꯕꯗꯨ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯦꯆꯤꯟꯁꯤ ꯋꯥꯗꯕ ꯌꯥꯗꯦ ꯋꯥꯕ ꯂꯩꯔꯔꯣꯏ ꯌꯥꯝ ꯀꯣꯝꯅ ꯆꯔꯨꯁꯤ ꯄꯨꯟꯕ ꯌꯥꯔꯅꯤ 신남사라니 hꯧꯖꯤꯛ ꯃꯥꯡꯗ ꯎꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯈꯨꯠꯅ ꯁꯥꯖꯕ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯃꯦꯆꯤꯟꯅ ꯅꯠꯇꯕ ꯈꯨꯠꯅ ꯄꯨꯊꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯈꯛꯇꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯆꯠꯄꯗ ꯎꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯈꯥꯝꯃꯒ ꯌꯦꯡꯖꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯎꯅꯔꯤꯕ ꯌꯨꯇꯨꯕꯇ ꯎꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯦꯆꯤꯟꯁꯤꯗ ꯎꯔꯨ ꯎꯪꯉꯒ ꯃꯦꯆꯤꯟꯒꯤ ꯃꯅꯤꯡꯗ 하이드롤ꯁꯤ 반절로 웅ꯕꯅꯤ sina ꯑꯩꯈꯣꯏꯅ ꯈꯨꯠꯅ 매뉴얼 ꯇꯧꯖꯕ ꯑꯗꯨꯒꯨꯝꯕ ꯃꯈꯣꯏꯒꯤ ꯀꯣꯛꯅ ꯄꯨꯊꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯃꯦꯆꯤꯟ ꯃꯈꯜ ꯑꯃꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯔꯨꯁꯤ ꯀꯔꯝꯃꯥꯏꯅ ꯀꯤꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯄꯨꯟꯂꯤꯕꯅꯤ ꯍꯧꯖꯤꯛ ꯆꯔꯨꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯍꯨꯝ ꯑꯃꯁꯨ ꯄꯨꯒꯅꯤ ꯃꯄꯨꯟ ꯑꯍꯨꯝ ꯑꯩ ꯂꯩꯖꯗꯣꯏꯅꯤ ꯇꯁꯦꯡꯅ ꯌꯦꯡꯕꯤꯌꯨꯁꯦ ꯍꯥꯡꯇꯣꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯑꯅꯤ ꯆꯔꯨ ꯃꯄꯨꯟꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯍꯩꯕ ꯈꯨꯠ ꯁꯥ ꯍꯩꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ थागतना कनान थागतबिदुनोबा मैम यंगबियो से मैम यंगबियो मसक फजब नुपी अमगिदि बायन ओइबा ngमेबा सुमायन खुचा हाइबे केदोय बायन ओइदुनोबा खोइना तुमतो तवा याइसे मसक फजब मन मनिंग दर निकपदि एस एकता लाइक एकता योबिनि कुदेबा बिसु थानगाय मरम ओय ज्ञान की पुकाई नि मसी याम फजखरबा Ini tangsi dulu sih.